ꯀꯤꯃꯤ ꯍꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯃꯥꯟꯕ ꯌꯨꯝꯗꯣ ꯃꯟꯗꯤꯔ ꯃꯥꯜꯂꯦ꯫ ꯃꯌꯨꯝ ꯃꯊꯛꯇ ꯇꯣꯡꯕ ꯎꯆꯦꯛꯁꯤꯡ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯇꯣꯡꯕ ꯇꯥꯔꯤ꯫ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯃꯈꯣꯡ ꯌꯥꯎꯅ ꯃꯁꯥ ꯄꯨꯝꯕ ꯁꯠ ꯍꯦꯛ ꯄꯨꯠꯊꯈꯤꯕ ꯖꯥꯠꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ, ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯥꯖꯒꯤ ꯃꯉꯥꯜ, ꯃꯉꯣꯟꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯕ꯫ ꯑꯍꯤꯡꯗꯗꯤ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯌꯨꯝꯊꯛꯀꯤ ꯑꯍꯣꯕꯗ ꯐꯥꯎꯖꯤꯜꯂꯛꯄ ꯃꯉꯥꯜꯗꯣ ꯃꯥꯒꯤꯗꯤ ꯁꯥꯟꯅꯐꯝꯅꯤ꯫ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜꯒꯤ ꯃꯅꯤꯡ ꯇꯝꯕ ꯃꯤꯀꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯖꯨꯒꯤ ꯃꯇꯝꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯤ ꯏꯜꯂꯒ ꯀꯥꯡꯈꯗ ꯊꯨꯞ ꯇꯥꯁꯤꯟꯗꯨꯅ ꯐꯝꯅ ꯐꯝꯅ ꯇꯨꯝꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯈꯨꯠ ꯁꯨꯜꯂꯝ ꯈꯔ ꯈꯔ ꯇꯥꯟꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯌꯨꯝꯀꯩ ꯌꯦꯡꯕ ꯁꯪꯗꯕ ꯃꯈꯩ ꯍꯣꯠꯅꯖꯔꯛꯂꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯔꯥꯒꯤꯗꯃꯛ ꯑꯋꯥꯕ ꯂꯩꯇꯦ꯫ ꯃꯤꯔꯛ ꯇꯤꯟꯕ ꯈꯔ ꯈꯔ ꯌꯥꯎꯖꯔꯛꯂꯦ꯫ ꯅꯣꯡꯃ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯕ ꯃꯇꯝ ꯄꯨꯡ 4 ꯇꯥꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯀꯤꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯜꯂꯛꯄ ꯎꯕꯗ ꯅꯨꯡꯉꯥꯏꯖꯈ꯭ꯔꯗꯨꯅ ꯔꯥꯖꯣꯅ ꯀꯥꯅꯣꯟꯕꯨ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨꯅꯦ ꯏꯕꯨꯡꯉꯣꯁꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯜꯂꯛꯂꯤꯕꯁꯦ"꯫ ꯀꯥꯅꯣꯟꯅ ꯈꯨꯝꯂꯛꯏ, "ꯍꯣꯏꯅꯦꯍꯦ, ꯉꯁꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯟ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯁꯣꯏꯗꯅ ꯉꯝꯂꯝꯂꯒꯅꯤ, ꯅꯨꯡꯇꯤꯒ ꯃꯥꯟꯅꯗꯦ ꯃꯥꯏꯊꯣꯡꯁꯦ"꯫ ꯇꯥꯂꯛꯁꯤꯗ ꯀꯤꯃꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯃꯥꯅ ꯍꯔꯥꯎꯅ ꯍꯪꯂꯛꯏ, "ꯅꯤꯡꯊꯦꯝ, ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯂꯕ꯭ꯔꯥ"? ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯍꯥꯏꯗꯣꯛꯂꯦ, ꯑꯩꯁꯨ ꯉꯝꯂꯦ"꯫ ꯃꯀꯣꯛ ꯑꯣꯏꯔꯕꯔꯥ? ꯋꯥꯍꯪꯁꯤ ꯃꯃꯥꯒꯤ ꯂꯥꯡꯇꯛꯅꯔꯕ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯍꯪꯅꯤ꯫ ꯀꯤꯃꯤ ꯏꯊꯧ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯄꯔꯤꯈ꯭ꯌꯥ ꯑꯆꯧꯕ ꯅꯠꯇꯦ, ꯆꯨꯝꯅ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤꯅꯤ꯫ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯄꯔꯤꯈ꯭ꯌꯥ ꯑꯆꯧꯕꯗꯣ ꯊꯥꯕ ꯌꯥꯒꯅꯤ ꯌꯥꯔꯣꯏ ꯌꯦꯡꯕ ꯆꯥꯡꯌꯦꯡꯅꯤ"꯫ ꯃꯄꯥꯕꯨꯡꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯕꯕꯨ ꯀꯔꯝꯕ ꯄꯔꯤꯈ꯭ꯌꯥꯅꯣꯅꯦ"? "ꯕꯕꯥ, ꯃꯅꯤꯄꯨꯔ ꯒꯣꯚꯔꯃꯦꯟꯠꯅ ꯂꯧꯒꯗꯧꯔꯤꯕ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛꯀꯤ ꯍꯩꯁꯤꯡꯕ ꯆꯥꯡꯌꯦꯡꯅꯕ ꯄꯔꯤꯈ꯭ꯌꯥꯅꯤ꯫ MSLC ꯀꯧꯕ ꯃꯦꯔꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕꯗꯨꯅꯤ꯫ ꯁ꯭ꯀꯨꯜ ꯁ꯭ꯀꯨꯜꯒꯤ ꯈꯟꯒꯠꯂꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯅꯤꯗꯅꯤ ꯌꯥꯎꯕ ꯌꯥꯔꯤꯕ"꯫ ꯔꯥꯖꯣꯅ, "ꯑꯗꯨꯗ ꯏꯆꯥꯁꯨ ꯌꯥꯎꯕ ꯇꯥꯔꯕ"? ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯕꯕꯥ, ꯆꯥꯡꯌꯦꯡꯕ ꯄꯔꯤꯈ꯭ꯌꯥ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯀꯤ ꯂꯝꯗ ꯆꯥꯡꯌꯦꯡꯅꯕ ꯌꯥꯎꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯃꯤꯡꯒ ꯀꯣꯟꯅꯅ ꯆꯦ ꯆꯥꯡꯁꯨ ꯄꯤꯔꯛꯂꯦ"꯫ ꯔꯥꯖꯣꯅ, ꯀꯗꯥꯏ? ꯀꯤꯃꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯆꯦ ꯆꯥꯡꯗꯣ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ꯫ ꯆꯦꯗꯨ ꯂꯧꯅ ꯂꯧꯅ ꯀꯥꯅꯣꯟꯁꯨ ꯀꯧꯔꯛꯏ꯫ "ꯀꯗꯥꯏ ꯃꯥꯒꯤ ꯃꯃꯥꯗꯨꯕꯣ"? ꯃꯃꯥꯅ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯒꯦ"? ꯔꯥꯖꯣꯅ, "ꯍꯦ, ꯁꯤꯗ ꯂꯥꯎꯅꯦꯍꯦ, ꯅꯆꯥꯒꯤ ꯄꯥꯎꯁꯦ ꯇꯥꯔꯛꯈꯣꯅꯦ"꯫ ꯀꯥꯅꯣꯟꯅ ꯇꯐꯤꯡ ꯇꯐꯤꯡꯅ ꯍꯥꯏꯔꯛꯏ, "ꯀꯔꯝꯕ ꯀꯔꯤ ꯄꯥꯎꯅꯣ"? ꯔꯥꯖꯣꯅ, "ꯂꯥꯎ ꯑꯁꯤꯗ"꯫ ꯈꯨꯗꯛꯇ ꯑꯦꯃꯤꯀꯥꯔꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛꯁꯤꯡꯗꯣ ꯍꯦꯛ ꯎꯔꯨꯕꯗ ꯏꯉꯛ ꯉꯛꯅ ꯂꯩꯈꯤ꯫ ꯆꯦꯗꯨꯒꯤ ꯃꯌꯦꯛꯇꯨ ꯔꯥꯖꯣꯅ ꯈꯪꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯆꯥꯗ ꯇꯥꯡꯉꯛ ꯇꯥꯡꯉꯛ ꯌꯦꯡꯂꯒ ꯆꯦꯗꯨꯗ ꯀꯔꯤ ꯏꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯅꯤꯡꯂꯛꯏ꯫ ꯍꯪꯕ ꯍꯥꯏꯕꯗꯨ ꯏꯀꯥꯏꯔꯗꯨꯅ ꯍꯦꯟꯅ ꯈꯪꯅꯤꯡꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯅ ꯍꯪꯕꯗ ꯇꯥꯈꯤ ꯔꯥꯖꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯊꯃꯣꯏꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯉꯥꯎꯁꯤꯟꯅꯕ, ꯃꯇꯝꯒꯤ ꯏꯔꯥꯡꯗ ꯀꯥ ꯍꯦꯟꯅ ꯇꯥꯎꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗꯕ, ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯈꯤꯕꯅ ꯄꯨꯟꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯍꯩ ꯐꯪꯂꯛꯇ꯭ꯔꯕ, ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕ ꯄꯨꯝꯕ ꯃꯄꯥ ꯑꯣꯏꯔꯕꯁꯤꯗꯗꯤ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝꯒꯨꯝ ꯄꯨꯂꯞ ꯅꯟꯁꯤꯜꯂꯔꯦ꯫ ꯉꯥꯏꯍꯥꯛ ꯆꯉꯛꯅꯗꯨꯅ ꯂꯩꯔꯨꯔꯒ ꯍꯪꯂꯛꯏ ꯃꯆꯥꯗ,
ꯏꯕꯨꯡꯉꯣ, ꯁꯤꯗꯗꯤ ꯀꯔꯤ ꯀꯔꯤ ꯏꯔꯤꯕ? ꯃꯌꯦꯛꯁꯤ ꯏꯄꯥꯗꯤ ꯄꯥꯕ ꯊꯣꯛꯇ꯭ꯔꯦꯅꯦ꯫ ꯀꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯕꯕꯥ ꯀꯔꯤꯁꯨ ꯏꯗꯦꯗ꯫ ꯆꯨꯝꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯌꯥꯅꯕ ꯃꯔꯣꯟ ꯏꯔꯛꯄꯅꯤ꯫ ꯏꯪꯒ꯭ꯔꯥꯖꯤ ꯃꯔꯣꯟꯅ ꯏꯕꯅꯤꯅ ꯄꯥꯕ ꯊꯣꯏꯅ ꯈꯪꯕꯗ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯔꯥꯖꯣꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯅꯥꯅ ꯈꯪꯒꯅꯤ ꯏꯃꯥ ꯂꯣꯟꯅ ꯏꯔꯕꯗꯤ ꯄꯥꯕ ꯀꯔꯤꯒꯤ ꯊꯣꯛꯂꯣꯏ? ꯀꯤꯃꯤꯅ, ꯑꯩꯗꯤ ꯄꯥꯕꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯑꯐ ꯐꯠꯇꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ, ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯌꯥꯝꯕꯁꯤꯡꯅ ꯄꯪꯇꯥꯛꯇ ꯇꯥꯛꯄꯤ, ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯄ꯭ꯔꯥꯏꯚꯦꯠꯁꯨ ꯇꯧꯍꯟꯗꯦ, ꯀꯅꯥꯅꯁꯨ ꯂꯝꯖꯤꯡꯕꯤꯗꯦ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯦꯟꯗ꯭ꯔꯕ ꯃꯌꯥꯝꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯉꯥꯡꯂꯛꯏ꯫ ꯔꯥꯖꯣ ꯅꯤꯡꯉꯝꯗꯕ ꯃꯈꯩ ꯅꯤꯡꯉꯝꯗꯅ ꯈꯥꯡꯂꯛꯏ꯫ ꯀꯤꯃꯤꯁꯨ ꯈꯛ ꯇꯞꯊꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯉꯥꯡ ꯄꯨꯝꯅꯃꯛꯇ ꯇꯥꯛꯄꯤꯒꯅꯤ, ꯇꯝꯕꯤꯒꯅꯤ, ꯂꯝꯖꯤꯡꯒꯅꯤ, ꯃꯅꯤꯡ ꯊꯨꯡꯅꯕ ꯐꯥꯎꯕ ꯂꯥꯏꯔꯤꯛꯀꯤ ꯂꯝꯕꯤꯁꯤꯗꯗꯤ ꯑꯩꯍꯥꯛꯊꯛꯇ ꯌꯥꯝꯅ ꯅꯤꯡꯕ ꯊꯨꯡꯗꯦ꯫ ꯀꯅꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯋꯥ ꯑꯃ ꯑꯅꯤꯗꯪ ꯂꯥꯡꯕꯤꯗꯦ꯫ ꯄꯥꯕ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯥꯕ ꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯔꯝꯂꯕꯗꯤ ꯅꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯈꯛ ꯂꯦꯞꯄ ꯂꯩꯇꯦ꯫ ꯔꯥꯖꯣ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯇꯥꯛꯄ ꯉꯝꯗꯦ, ꯃꯃꯥ ꯅꯪ ꯈꯔ ꯇꯥꯛꯄꯤꯌꯨꯗꯅ꯫ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯀꯗꯥꯏꯗꯒꯤ, ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯅ꯫ ꯔꯥꯖꯣꯅ ꯑꯣꯟꯊꯣꯛꯄꯅꯤ, ꯁꯤ ꯐꯥꯎꯕ ꯈꯪꯗꯕ? ꯀꯥꯅꯣꯟꯕꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯅ ꯈꯪꯅꯕ ꯇꯝꯖꯕꯁꯨ ꯏꯔꯥꯡ ꯍꯦꯛ ꯍꯧꯖꯤꯟꯕꯤꯗꯨꯅ ꯃꯥꯡꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯔꯥꯖꯣꯅ, ꯑꯦ, ꯀꯔꯤ ꯑꯩꯅ ꯃꯥꯡꯍꯜꯂꯤꯕ? ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗꯒꯤ ꯃꯥꯡꯍꯟꯅꯕ ꯊꯕꯛ ꯆꯥꯎꯅ ꯇꯧꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯀꯥꯅꯣꯟꯕꯂꯥꯅ ꯃꯥꯏ ꯄꯥꯕꯨꯡꯅ ꯍꯧꯕ ꯅꯠꯇ꯭ꯔꯣ? ꯔꯥꯖꯣꯅ ꯈꯨꯝꯂꯛꯏ, ꯑꯗꯨ ꯅꯍꯥꯛꯅꯗꯤ ꯀꯩꯗꯧꯕꯒꯤ? ꯅꯍꯥꯛꯅ ꯌꯥꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯁꯨꯝꯅꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯏꯆꯥꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯍꯟꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏꯔꯛꯏ, ꯆꯠꯊꯣꯛꯑꯣꯗ, ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯔꯗꯅ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯛꯇꯨꯅ ꯄꯨꯡꯆꯣꯞ ꯆꯣꯞꯆꯅꯤ꯫ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯋꯥꯈꯟ ꯁꯨꯈꯟ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯀꯣꯛ ꯍꯦꯛ ꯄꯥꯜꯂꯗꯅ꯫ ꯔꯥꯖꯣꯅ ꯍꯥꯏꯔꯛꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯏꯔꯥꯡ ꯇꯧꯔꯤꯅꯤ, ꯌꯨꯝꯕꯥꯜꯂꯣꯟ ꯂꯤꯁꯨ ꯇꯤꯟꯁꯨ ꯇꯝꯂꯤꯅꯤ ꯍꯥꯏꯗꯨꯅ ꯅꯍꯩ ꯅꯁꯤꯡꯗꯗꯤ ꯄꯨꯛꯅꯤꯡ ꯆꯪꯗꯅ ꯑꯁꯨꯝ ꯊꯣꯛꯂꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕ ꯁꯥꯔꯤ꯫ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯀꯤꯃꯤ ꯀꯨꯝꯃꯩꯒꯨꯝ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯤꯗꯤ ꯐꯅ ꯐꯕ ꯁꯥꯇ꯭ꯔ ꯑꯃꯃꯝ ꯑꯣꯏꯔꯛꯄ ꯖꯥꯠ ꯑꯣꯏꯔꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯅꯤꯃꯛ ꯏꯀꯥꯏꯅꯔꯛꯇꯨꯅ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯩ꯫ ꯃꯈꯥ ꯇꯥꯗꯅ ꯔꯥꯖꯣꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯄꯔꯤꯈ꯭ꯌꯥ ꯑꯆꯧꯕꯗꯨ ꯇꯧꯒꯗꯕ? ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯑꯣꯖꯥꯅ ꯔꯨꯇꯤꯟꯀꯥꯁꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯕꯅꯤ꯫ ꯍꯟꯗꯛ ꯃꯨꯛꯀꯤ ꯍꯞꯇꯥꯁꯤ ꯂꯣꯏꯔꯒ ꯃꯊꯪ ꯑꯃꯨꯛ ꯍꯧꯔꯛꯄꯗ ꯇꯧꯒꯅꯤ ꯍꯥꯏ꯫ ꯔꯥꯖꯣꯅ, ꯍꯥꯏ, ꯑꯗꯨꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯗꯨꯕꯨ? ꯀꯥꯅꯣꯟꯅ ꯈꯨꯝꯂꯛꯏ, ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯔꯥꯖꯣꯅ, ꯑꯉꯥꯡꯁꯤ ꯄꯔꯤꯈ꯭ꯌꯥ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯉꯥꯌꯣꯛ ꯆꯐꯨꯒꯤ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯌꯣꯜꯂꯣ꯫ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯟ ꯑꯅꯧꯕ ꯊꯣꯟꯒꯗꯕꯅꯤ, ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ꯫ ꯀꯥꯅꯣꯟꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯐꯖꯕ ꯈꯜꯂꯒ ꯊꯣꯟꯒꯗꯕꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯀꯤꯃꯤ ꯃꯃꯥ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯆꯪꯈꯤ꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯍꯣꯠꯅꯧ, ꯄꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯏꯝꯐꯥꯜꯗ ꯇꯧꯗꯣꯏꯅꯤ ꯄꯔꯤꯈ꯭ꯌꯥꯁꯨ꯫ ꯔꯥꯖꯣꯅ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ, ꯏꯝꯐꯥꯜꯗ ꯇꯧꯒꯗꯕ? ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯔꯥꯝꯂꯥꯜ ꯄꯥꯜ ꯀꯧꯏ ꯇꯧꯒꯗꯕ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡ꯫ ꯔꯥꯖꯣꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯒꯤ ꯃꯃꯥꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯉꯥꯏꯍꯥꯛꯇ ꯏꯅꯥꯛꯁꯤꯗ ꯂꯩꯇꯦꯗ꯫ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯀꯔꯤ ꯍꯥꯏꯕꯒꯦ? ꯔꯥꯖꯣꯅ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ, ꯁꯤꯗ ꯂꯥꯎꯅꯦꯍꯦ꯫ ꯃꯃꯥ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯁꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯆꯥꯒꯤ ꯄꯔꯤꯈ꯭ꯌꯥꯁꯤ ꯏꯝꯐꯥꯜꯗ ꯇꯧꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯀꯥꯅꯣꯟꯅ ꯃꯆꯥꯗ ꯍꯪꯂꯛꯏ, ꯑꯁꯦꯡꯕ ꯏꯝꯐꯥꯜꯗꯔ ꯅꯤꯡꯊꯦꯝ?
ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯤ ꯏꯃꯥ꯫ ꯀꯥꯅꯣꯟꯅ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ, ꯏꯆꯥꯒꯤꯗꯃꯛ ꯃꯈꯟ ꯃꯈꯟꯒꯤ ꯐꯤꯔꯣꯜ ꯂꯩꯗꯨꯅ ꯊꯣꯟꯒꯦ꯫ ꯏꯃꯥꯅꯅꯦ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯅꯕ ꯏꯆꯥꯕꯨ ꯕꯣꯔ ꯄꯤꯒꯅꯤ꯫ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯍꯦꯛ ꯄꯛꯆꯩꯗ꯫ ꯔꯥꯖꯣꯅ ꯍꯥꯏꯔꯛꯏ, ꯃꯄꯥꯒꯤ ꯃꯆꯥ ꯊꯣꯛꯏ ꯍꯥꯏꯒꯗꯕꯅꯤꯅꯦ꯫ ꯀꯥꯅꯣꯟꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ? ꯃꯃꯥ ꯑꯩꯅ ꯀꯟꯅ ꯌꯦꯡꯁꯤꯟꯖꯕꯗꯒꯤ ꯑꯁꯤ ꯌꯧꯔꯤꯕꯅꯤ, ꯑꯁꯤꯗꯕꯨ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯔꯥꯖꯣꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯗꯅꯤꯗꯅ ꯅꯪꯒꯤꯗꯤ꯫ ꯑꯆꯧ ꯑꯆꯧꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯄꯥ ꯑꯩꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯁꯨꯝꯅ ꯍꯦꯛ ꯉꯥꯡꯅꯔꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯈꯝꯕꯟ ꯆꯥꯎꯅꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯆꯥꯕꯨ ꯑꯃꯒ ꯑꯃꯒ ꯃꯨꯟꯅꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯇꯥꯅꯔꯤ꯫ ꯀꯔꯤꯒꯤꯗꯤ ꯑꯣꯏꯔꯣꯏ? ꯃꯆꯥꯅ ꯑꯐꯕ ꯑꯣꯏꯔꯛꯄꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯏꯖꯠꯅꯤ, ꯁꯟꯃꯥꯟꯅꯤ꯫ ꯃꯆꯥ ꯑꯃꯅ ꯐꯠꯇꯕꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯨꯝ ꯂꯪꯂꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯔꯥꯖꯣꯒꯤ ꯏꯃꯨꯡꯁꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯂꯝꯂꯒ ꯔꯥꯖꯣꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯀꯣꯏꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥ ꯃꯆꯥꯁꯨ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯏ, ꯅꯤꯡꯊꯦꯝ, ꯀꯔꯤ ꯐꯤ ꯃꯆꯨ ꯄꯥꯝꯃꯤ? ꯏꯆꯥꯗꯤ ꯉꯧꯕꯅꯤꯅ ꯑꯉꯥꯡꯕꯗꯨꯝ ꯄꯛꯆꯒꯅꯤꯅꯦ꯫ ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯑꯉꯥꯡꯕ ꯄꯥꯝꯗꯦ, ꯑꯉꯧꯕ ꯂꯩꯕꯤꯌꯨ꯫ ꯀꯥꯅꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯑꯉꯧꯕꯗꯨ ꯌꯥꯝꯅ ꯃꯣꯠꯀꯜꯂꯤ꯫ ꯑꯉꯥꯡꯕ ꯄꯥꯝꯗ꯭ꯔꯒ ꯑꯁꯪꯕꯒꯨꯝꯕ ꯃꯆꯨ ꯅꯥꯏꯕ ꯂꯩꯁꯦ꯫ ꯀꯤꯃꯤꯅ, ꯇꯜꯂꯤ, ꯐꯨꯔꯤꯠꯅ ꯑꯉꯧꯕ, ꯈꯪꯒ꯭ꯔꯥꯎꯅ ꯑꯃꯨꯕ ꯂꯩꯗꯣꯏꯅꯤ꯫ ꯃꯄꯥꯅ ꯀꯣꯏꯊꯣꯛꯀꯗꯕꯒꯤ ꯊꯣꯂꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯂꯩꯕꯗꯣ ꯏꯝꯐꯥꯜꯗ ꯆꯠꯄꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯇꯥꯔꯣꯏꯗꯕ ꯈꯜꯂꯒ ꯂꯩꯌꯣ, ꯏꯆꯥ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯀꯣꯏꯊꯣꯛꯅꯕ ꯊꯣꯛꯈꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯁꯝ ꯃꯎ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯐꯨꯔꯤꯠꯇꯣ ꯑꯉꯧꯕ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯐꯨꯔꯤꯠꯀꯤ ꯃꯄꯥꯡꯒꯜꯁꯨ ꯀꯜꯂꯣꯏ, ꯃꯣꯠꯀꯟꯕꯅꯤꯅ ꯇꯣꯏꯅ ꯁꯨꯕꯗ ꯊꯨꯅ ꯁꯦꯒꯥꯏꯕ ꯇꯥꯕꯅꯤ ꯅꯤꯡꯊꯦꯝ꯫ ꯀꯤꯃꯤꯅ, ꯑꯗꯨ ꯈꯪꯗꯦ, ꯍꯟꯗꯛꯀꯤ ꯐꯤꯗꯤ ꯑꯉꯧꯕ ꯂꯩꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯃꯜ ꯌꯥꯝꯕꯗꯨ ꯅꯠꯇꯦ, ꯑꯇꯩ ꯐꯤꯒ ꯃꯃꯜ ꯆꯞ ꯃꯥꯟꯅꯕ ꯑꯉꯧꯕ ꯐꯤꯗꯨꯗꯅꯤ꯫ ꯀꯥꯅꯣꯟꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯂꯩꯕꯗ ꯇꯥꯔꯦꯗꯅ꯫ ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯝꯅ ꯀꯣꯛ ꯍꯦꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯒꯤ ꯏꯃꯥꯅꯤꯗꯅ꯫ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ꯫ ꯑꯁꯨꯝꯅ ꯅꯤꯡꯕ ꯍꯦꯛ ꯊꯨꯡꯂꯛꯄꯁꯤꯗꯗꯤ ꯍꯔꯥꯎꯖꯔꯗꯨꯅ ꯃꯆꯤꯝꯕꯥꯟ ꯃꯆꯥꯗꯣ ꯃꯣꯃꯣꯟ ꯇꯧꯕꯁꯤ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯃꯃꯥꯒꯤ ꯃꯅꯝꯗ ꯊꯛ ꯀꯣꯟꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯖꯕꯒꯤ ꯈꯨꯆꯣꯡ ꯆꯣꯡꯂꯛꯏ꯫ ꯀꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯄꯣꯕꯤꯌꯨ ꯈꯣ ꯍꯥꯏꯔꯗꯨꯅ ꯀꯟꯅ ꯍꯦꯛ ꯀꯣꯜꯂꯗꯨꯅ ꯐꯟ ꯍꯦꯛ ꯆꯣꯡꯉꯤ꯫ ꯃꯆꯥꯒꯤ ꯍꯔꯥꯎꯖꯕꯁꯤ ꯎꯕꯗ ꯀꯥꯅꯣꯟꯒꯤ ꯊꯃꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯍꯦꯛ ꯄꯦꯟꯖꯔꯗꯨꯅ ꯅꯣꯛꯂꯨꯕꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯍꯦꯛ ꯇꯥꯕ ꯃꯈꯩ ꯅꯣꯛꯏ꯫ ꯆꯥꯎꯊꯣꯛ ꯆꯥꯎꯔꯕ ꯃꯆꯥꯅ ꯃꯃꯥꯗ ꯀꯣꯝꯈꯠꯂꯛꯄꯁꯤꯗ ꯃꯃꯥꯉꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯛꯏ꯫ ꯊꯥꯗꯣꯛꯎ ꯌꯥꯗ꯭ꯔꯕ ꯃꯆꯥꯕꯨ ꯄꯣꯛꯈꯠꯂꯗꯨꯅ ꯏꯃꯨꯡꯗ ꯅꯣꯛꯅ ꯆꯪꯂꯛꯏ꯫ ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏꯔꯛꯏ, ꯄꯣꯗꯨꯝ ꯄꯣꯊꯣꯛꯀꯦ, ꯃꯔꯝ ꯑꯣꯛꯄ, ꯍꯥꯏꯕ ꯏꯟꯕ ꯏꯆꯥꯕꯨ ꯄꯣꯔꯨꯗꯅ ꯀꯅꯥꯕꯨ ꯄꯣꯒꯗꯧꯔꯤ, ꯂꯥꯎ꯫ ꯆꯥꯛꯁꯪ ꯌꯧꯔꯕꯗ ꯃꯃꯥꯗꯨ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯃꯆꯥꯕꯨ ꯂꯩꯃꯥꯏꯗ ꯊꯛ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯀꯨꯝꯊꯔꯣ, ꯏꯃꯥ ꯉꯥ ꯌꯣꯟꯅꯕ ꯆꯠꯅꯕ ꯇꯧꯒꯦ꯫ ꯀꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯁꯤꯀꯣ꯫ ꯀꯥꯅꯣꯟꯕꯂꯥꯅ, ꯀꯔꯤꯒꯤ ꯊꯣꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯉꯁꯤꯇ ꯅꯠꯇꯦ, ꯏꯆꯥꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯉꯥ ꯊꯣꯡꯕ ꯄꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤꯕ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯉꯥꯌꯣꯛ ꯆꯐꯨꯗꯣ ꯄꯣꯂꯥꯡ ꯑꯃꯗ ꯈꯨꯗꯦꯡꯒꯤ ꯃꯊꯛꯇ ꯍꯩꯗꯣꯛꯏ꯫ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯡꯀꯛ ꯆꯥꯎꯕ ꯄꯣꯔꯣꯝ ꯎꯀꯥꯕꯤꯅꯆꯤꯡꯕ ꯃꯈꯜ ꯐꯅ ꯌꯥꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ,
ꯏꯕꯨꯡꯉꯣ ꯀꯔꯤ ꯉꯥ ꯆꯥꯅꯤꯡꯉꯤ? ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯉꯀ꯭ꯔꯥ꯫ ꯉꯀ꯭ꯔꯥꯗꯣ ꯁꯧꯒ꯭ꯔꯤꯒ ꯐꯖꯅ ꯊꯣꯡꯗꯨꯅ ꯆꯥꯅꯤꯡꯉꯤ꯫ ꯀꯥꯅꯣꯟꯅ, ꯀꯗꯥꯏꯗꯒꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯕꯁꯤꯃ? ꯀꯤꯃꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥ, ꯉꯀ꯭ꯔꯥ꯫ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯉꯥ 2-3 ꯂꯧꯊꯣꯛꯍꯧꯔꯒ ꯉꯥꯔꯨꯕꯥꯛꯇ ꯂꯣꯏꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ꯫ ꯃꯇꯝꯁꯨ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯥ ꯌꯣꯟꯕ ꯊꯣꯛꯂꯛꯏ꯫ ꯀꯥꯅꯣꯅ, ꯏꯃꯥ ꯆꯠꯂꯕꯅꯦ꯫ ꯉꯥꯁꯤꯡꯁꯤ ꯌꯣꯟꯕ ꯊꯨꯅ ꯂꯣꯏꯔꯒ ꯊꯥꯎꯒ ꯂꯩꯔꯒ ꯏꯃꯥ ꯊꯣꯡꯂꯒꯦ꯫ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯒ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯀꯦꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯤꯃꯤꯁꯨ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯀꯌꯥ ꯇꯧꯁꯤꯟꯗꯨꯅ ꯃꯊꯪ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯆꯧꯕ ꯆꯥꯡꯌꯦꯡꯅꯕ ꯄꯔꯤꯈ꯭ꯌꯥ ꯑꯃ ꯌꯥꯎꯕ ꯐꯪꯒꯗꯧꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯄꯥꯈꯠꯆꯔꯛꯏ, ꯏꯝꯐꯥꯜꯗ ꯁꯛꯈꯪꯅꯗꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯃꯆꯥꯅꯤ, ꯅꯨꯄꯥꯃꯆꯥ ꯊꯣꯛꯄ ꯇꯥꯏ꯫ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯤ ꯀꯤꯔꯨꯒꯅꯤ? ꯑꯁꯨꯝꯅ ꯃꯊꯟꯇ ꯈꯟꯖꯔꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯀꯤꯃꯤ ꯆꯥꯡꯌꯦꯡ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫